IDP singi masagi mayumda hanjilanba mamang jahi December phau manungda loina mak hanjilangani haibagi thajaba pikiba madu thabak oina ude adubu ngasi pirakada paukhumsina kari ahongba oirakaduri kari awonba oirakadari anu azagi wakanonda kamain tami ningaja sana akoigi IDP singsi adumati akoi IDP aida minthon ama piraga akoigi iraicha sing lamdam sida pokchaba lamdam sida chaujaba lamdam sida matam sangna chahi kya dagi ipai po hakte le pamyam se mafam marang khangdana so ko la koigi moigi kuki haida minthon ba ma piraga moigi terroristing moigi eno singsi tawraga akoigi attack tawraga akoigi lantum kanai kari magi lairiba punsiyam da tangada ba khoi keno yum kai sing loina mangan biraga ngasi si akoi lande na ba mioi sing kyama lay duna akoi awaba saruk myam sa koi punna adi yaminarga lakpani masigi keno sing sida masi kokomina luchingaga tang December ge 1 dagi horaga democratic oiba form da akoi sit-in protest tawraga koi yumda hanjalan view haiduna akoi miyam da sunung tigi moi lauthoi ko aduga memorandum sing si piraga leptana December 31 fau piraga lakchibane adubu masigi reply amatang nataga governor dagi masigi tawbiya ba thabak sing sarkar ma palibnina sorry moi masamak na su akoi face wise manner da kogi laiba chief secretary adagi kaino sing sina akoi ahum thokna hanjalangani highway kaino se statement thokram adubu khwaidagi masida ngai oiribadi tha machupna memorandum singchi pisalaba matungda reply laktana miyam hawkanda miyam gi khongjang amachanga governor gi lok bhavan sida changaga thomjal lakan si khaktangda akoi kaino tawni masi reply pirakani haibase masi khwaidagi ngai kaino ni leiba amagi leiba government ama palimne ko government si hauji popular government natsu PR gi makhada president makhada governor na luchingaga akoi mai makhada thabak thomyam paksuine madu pangthokpa ngamdaba thabak singdu oiba tade miyam gi akoi life security liberty akoi leiba citizen ama kanbigani haida akoi gi government gi tawfam thokko responsibility do adu ngamdaba si mayak sengna taeba hojiksi aduga masida yamna kaino tawna hani akoi gi maitai community singsida hena akoi gi hawoi bidaba natraga masi pungtau tawjani da protest kaino tawraga nanum tawjane khara kalaga ne hek akoi chiema ithoga akoi na hek statement nama piraga dum tapsa jagani haibagi mawong si makhan si hek lan si tawrapodagi akoi kaino tawbudi sumaina statement thoga natraga akoi gi pibam thoga khara piraga thabakana onthok tabida mayam ama sum tatharakre aduna hauji pakhum pirakani haibasi karama mawong piraktorino haibagi khwaidi achauba miyam da akoi tingnaba karma mongda kaino tawdun haibasi akoi karma statement thortuin si tawji moina tholakti bongi khangaroi ko aduga makha tabada akoina yengba yabadi akoi miyam singse akoi IDP khaktan nataba akoina ngasi khongjang ama tangjalaga kaino tawbase akoi kokomi gi tawriba khongjang si khudamoina se kokomi na hojik phajana tathari ko mahadi IDP singi kaino taw matida akoi lairiba atopa miyam singsi amutang punna huminarga amutang public mass movement tawraga masi warwisina ma purakpa yabugi mongda akoi adumba mong ama taksinbam darkar leba maduna tabtadi IDP khatang oidoribra akoi gi lebaki kaino moigi issue singsi IDP khatangna yosi tawraga akoi miyam atopa leiriba irecha miyam sina koina tumina leithokpa tarabdi akoi gi changjal doriba khongjang singsi mass effective oiba mongda changadaba kaino result singdo lakpara khar waganeba lanai na taba ma IDP singsi mai ngamna chenjan sun leya sun highway mongda tattardi masi akoi na tung koina sangna tathabagi akoi gi phanggadaba pandam singsia kitang wana thokadrai na khanjai ko aduna akoi gi kaino si matam si sangna akoi chahi ahum hojik ani hele ani ga tha taren pa ma kon phajala amni hojik hayeng sit meda me tha tamu chahi ahum subugi mongda laktori bra haibi wang ja chobom ne machi lakti mamang sida akoi punna amutang
warsu waminana praja mayam se punna tawraga amutang ihausi akogi pamiba akogi iramdam sida IDP sing yum da hanjalanba akogi ngokhoi singakpa amadi national highway da koi free movement tawba sumba mayam gi keno sing amutang da amtang sanction minaraga wabagi waba no munini humni natraga haptam se pulap akoi sanction minaba tarabadi akoina government gi mage de su khare effective bodra natana akoina khara amna protest tawba khara amna kem haidaba khara amna somda isai dharma natraga akoi atop topasing tawraga leiba tarde akoi apunbagi kaino sima matam se akoi punna tangminaraga honaminaba tarde aduna akoi tungkoina gi punsida tungkoina gi kaino da atoba akoi ahongbam lakada ina khanjai madu nati phawni akoi government gi side gi tabi daba amadi thoi bi daba yo kaino si am chauna leire awi su yeng bi buffer zone lai tie da laukwe buffer zone lai tie da lauktoga akoi gi IDP sing ya jala pura nongoi caption ba aki tu mabong caption ba adu oi bata di buffer zone lai tie da governor na haire adu ga IDP sing mai manjam da nongoi caption le adu oi bata di akoi gi haire bi statement chi ki magi wan to tungakra magi tawbam thoko responsibility da tawbra praja sing sida natana nganga ki thoga ngang ki yana ba praja sing ji kaino to tala libra haibagi achowa kaino sima samam na ba amadi masigi responsible oidaba government ne akoi praja sing si nga ko si anywhere akoi india ge level state mafam sing sing da sumaina to ko yaw ko aduna masida haining ide sana akoi tawfam to ko se akoi praja myam ju amtang oina amtang akoi ihausi chap manana mas moment ama tawinaraga waroi sinama purakri phawdi tangdu laita dabagi matam sum sangna chathagi tardi akoi iramdam leibak sigi oibada akoi yam chauba shothaba achauba akoi field singda ko akoi laik tambada oiro adagi akoi economic da oiro akoi gi low sing thabak to makal khudimok apan mamyam ni piraga hawdi sia matam sangna sum chathan bai mong da lakpa tardi akoi gi tungi oi hogadaba kaino da akoi metei phiruki ni am chauba shothaba oiraga ni haina swai tam Taga